अहानबदा मरुओइबा पाव पालिबा बीजेपी लेंगाकना लमदम असे थोकलिबा इरांग असिगी चपचाबा रेस्पॉन्सिबिलिटी लौदबना मरम ओइरगा बीजेपी के थबक थौरम पुंबा बॉयकॉट तौरगनी हाइना कोकोमी की कन्वेनर YK धीरेना फोंदोखरी हौखिबा नुमिता इम्फाल उख्रुल रोड चथरखिबा एम्बुसपु यानिंगदबा फोंदोक्तुना ngasi ahing nongyaidagi tang 19 फावबा नुमित हुमनिगी ओइना नागा ताबा मफमसिंगदा टोटल शटडाउन लाउथोक्री पीस मेंटेन तौनबगिदमक पब्लिक प्रॉपर्टी सिंग थुगाइबा अमदि पामदबा थौदोक सिंग थोकनबा सिंदनबगिदमक मणिपुर पुलिस की माइकैदगी अपील तौरक्ति अमदि इंडिया लैंगाकना मणिपुर बु नमथनबा होटनरी मसिदा अमुको अमदि चटमिनरिबा लुप मरीना इसा इसागी इरमदम ngakchenabagidamक संगशिलिबा खोंजंग सिंगदा मियाम हुबना सरुक यादुना इरमदम कननबा होटनरसी हाइना अमुकोगी प्रेसिडेंट संजोय सोरोखाइबमना फोंदोरक्ति खुरुमजरी नॉर्थ ईस्ट विंडो टीवी न संदोक्चरिबा नुमिदांगी पाव मियेंग ताबिरिबा पुमनमपु अहानबा मक्कदाउं शमंगरिरना तरामनोक्चरी हौजि पाव मचा खाइना पिजरी पालिबा बीजेपी लेंगाकना लमदम असिदा थोकलिबा इरांग असिगी चपचाबा रेस्पॉन्सिबिलिटी लौदबना मरम ओइरगा बीजेपी के थबक थौरम पुंबा बॉयकॉट तौरगनी हाइना कोकोमी की कन्वेनर YK धीरेना फोंदोक्री ngasi kokomi ki mayai loisangda pangthokiba pawgi mifamamada pawmisinda mahakna makhatana hai thogli irang asigi waroishin purakna bagidamak kuki militant singi mathakta military crackdown taw amadi CRPF singi mathakta judicial inquiry tawgadabani haina chief minister amadi home minister gi mafamda takshiliba si foundry fawba khongjang hankhiroi amadi chief minister amadi home minister gi yumda fawba changsilagani haiba chapchaba warep ama lengakna lawroktriba fawba miyamna punna khongfam handana khongjang changsilagani haina phongdorakli Chief Minister amasung Home Minister da aikoi Manipur da chathariba maru ina senariba adumraba kukina ko terrorist sing matakta military crackdown to haiba makoi sing maru phangna muthalo haiba amasung CRPF sing matakta judicial inquiry torkanda ain do action lokul haiba pose masi phangri phoba masak tokpa adumraba miyamna masak tokpa miyamna khangba adumraba thabak thoromama peningai oiba thabak thoromama lakri phoba koi kongjang hangkiroi manu kongjang gi manung chana Manipur gi tongan mafam sing dagi aikoi maikai sing batung dagi aikoi punchil lakanda chief minister amasung home minister gi yum tana aikoi hairiba military crackdown to amasung CRPF sing matakta action lokalu amasung proxy war level haiba kholau siga loina ba miyam goi ba aikoi gi khongjing chengchen duna aikoi makoi dagi paukum makoi gi stand do fire pa do aikoi lomina bagi khongjing chengchen jarakani loina na hairi ba thokdok sing asigi manung oina senari ba thokdok ase hojik ki lengak pairi ba BJP gi dumla party sineba मरमदुना बीजेपी की पार्टी की लेरिबा दुमलबा थौबुरोय मणिपुर की लेरिबा सिंग इसेनसु हाइरिबा इशु सिलोशनबा मसागी ओइबा लमदम सिगी खुनाय सिकनबदा मखोय की सु चावरबा रेस्पॉन्सिबिलिटी लेयाबसे मसी लौगदबनी अमसु मसी लौदना सही अनि लाखरे अनुमरमदुना ngasi horakanda kongkomi ki maikai dagi de Manipur miyam go loina adumlaba BJP ki oiba political activities kuding mai koi saruk yada ba boycott to ba mokoi thabak thorum singa se ekoi boycott to wi khongjak jangsin jaragani haiba wapum si ai miyam da ai thamjari aduga loina na ekoi tongan ba movement sing si ki marak हौखिबा नुमिता इम्फाल उख्रुल रोड चथरखिबा एम्बुसपु यानिंगदबा फोंदोक्तुना ngasi ahing nongyaidagi tang 19 फावबा नुमित हुमनिगी ओइना नागा ताबा मफमसिंगदा टोटल शटडाउन लाउथोक्री
Naga civilians ani laikidaba thodok adugi matangda United Naga Council na sinduna ngasi UNC gi officer ansam NWU amadi district apex body singna pangthokiba emergency meeting da warepasi laukibani Mifam aduna National Highway 202 da laiba TM Kasom village chathokiba thodok aduda Naga miyoi ani hatkiba thodok adu Naga gi dignity safety amadi territorial integrity da shingnabani haina phongdoki Mifam aduda Thamdok Francis President CNPO na luchingduna laikidraba singi mafamda minute ani tomina leptuna ikai khumnaba utki Makhatana mifam aduna kupna khanaraba tungda thodok adubu yaningdaba phongdokpo oina total shutdown lauthokibani hairi Shutdown manungda emergency khaktamak komthokani hairi April tang 19 da Naga district headquarters sing amadi Imphal da numidangi pung 6:30 da candlelight vigil pangthokani hairi amasung hairiba numit humni changna awaba phongdokpa asigi manungda cookie singa hiram amata da lalon itikna chingba hiram amata gi thabak tawroi hairi Masida Naga singna mapung fana saruk yananaba UNC gi maikadigi appeal tawrakli With the firing upon Tangku travelers yesterday by the Kuki militants at near TM Kasom, where 2 people were killed, many injured and many vehicles damaged. In this connection, the UNC convenes an emergency meetings with all the district apex bodies and frontal organization today. We condemn the barbaric act of the militants and took it as a direct challenge to the Nagas. In the meeting, we have decided to observe 3 days to mourn the deaths of the 2 Naga noble souls as per Naga customary practice, followed by candlelight vigils. During these 3 days mourning, there will be total shutdown with effect from midnight of 20th April to midnight of 23rd April. However, emergency services will be Peace maintain taunabagidamag public property sing thugaiba amadi pamdaba thodok sing thoknaba sindanabagidamag Manipur police ki maikadigi appeal tawrakli ngasi nongmanini asida maira rally chatpa matamda thokhaningdaba thodok sing thokpagi matangda Manipur police ki maikadigi phongdorakpada chatliba rally singda Manipur police na rally chatliba singbo ngak senbagi thabak chathaduna lakli adubu maira rally gi panthungfam yauraga mamai leiramdaida nisa sizinaba natraga irang pamba miyoi khara tholaktuna pamdaba thodok sing thoknaba silakpana maram oiraga control taunabagidamagta Manipur police na honabani masida makhatana pamdaba thodok sing thoknaba silaklabadi logi oiba chap chaba thabak sing paikhatkani haina phongdorakli Okiban midhan sida oi noi tabak phongdokra amam thokki sing siga maili na oi maru nei fal da chendomo da oi vidara rally singba big protest singba sometimes peaceful ba sometimes violent ba so incident ra ilom dikla rally da ba di nori yelamba di yot mate yelamba masi sing sinarang incident su khara makai pina investigation da civil khangomanda and singba sing elements in sina koi protester di aikun ko maybe Nyanda Zoba, Nyanda casualty took among the syllabus in the sea and labor TV, you see, Wahandaning Day, you see, I may have a fortunately room, you see, and Evan Masaka, the room of the provincing on the meaning from the gate. No, releasing the couple of consider say, for example, the meeting of a Dr. Hova, women the way at Taba, maybe. Dr. Movement of the incident later, and the vehicle ambulance, Tapumatanda, Mumatum and big incident later, the protesters in the and so open an eye, normal, Kazagi, so from normal, Saganava, Mayam, the single moment of the society, and even praising the song coming places in often the student, upon the Command, security force in the zoo, Munkan is the soap and the dignity going now, so yang yawi prestasi jauh berhenti, ini yawi dari security so pun, memang jauh, atau semuanya itu ada security force dah, prestasi semua adalah
सुमाइना तौब पोची तौबीगनु आइना अपील तौजरी लोइना अखोगी लेबासी गली प्रजासिना सिक्योरिटी फोर्स सिंगना ngak sinagi rupani प्रजा बितनी कोई लेजासी कोई दा मतेंग पांगियो कोऑपरेशन पीरियो अदुगा वायलेंस सिंगबा इगी पब्लिक प्रॉपर्टी थोगाइबा ट्रैफिक पॉइंट थोगाइबा ट्रैफिक सिग्नल थोगाइबा सिसी टीवी कैमरा जिसु पब्लिक की एक्सीडेंट चिंग थोक मतंदा इगी कोमन चेंग इशू मैम लकोगी India Lainakna Manipur bunam thanaba hotnari masida amuko amadi chatminariba lup marina isa isagi iramdam ngakchonabagidamak changshiliba khongjang singda miyam hupna saruk yaduna iramdam kanana bahonarasi haina amuko ki president Sanjoy Sorokhabamna phongdorakli ngasi amuko kor amawa palpam amadi MSF ka hatada laiba club nipan ga punna khutsamaduna tronglawbigi bomb attack da angangani laikidaba amadi CRPF na nongmai kapada miyoi ahum laikidabagi mayokta hatadagi new chekon fawba yaningdaba phongdokpagi chatkiba khongchatta mahakna makhata na hai proxy war India Lainakna sanabani amadi shuda lairiba cookie militant singsu training piduna irang thokhanbani maramaduna self determination is our birthright haiba sida isai sagi iramdam ngakchenaba maikai khudingdagi jat bijat khaidana pumnamak tholaktuna iramdam kanjenaba khongjang changshi minasi haina appeal tawki khongjang adu da saruk yakiba 𝐶𝐲𝐸 gi organizing secretary asi jawat korimayumna phongdokhibada Kanglaipagasik kananabagidamakta amata oina chapmanaba wakalonda khongjang changshminasi amadi achumba while fanganaba hotnabada miyam punna sogatpiu miyamgi ihauda changshilapa khongjang ama hekada mang thana chongthoktuna chara henbagi khongjang changshilabsu laibagasigidamакta mang thana chongthokminasi haina phongdokhi khongjang adu da saruk yakiba singna aikoi gi leibak aikoi na ngakchagadabani aikoi ningtamna hingadabani state terrorism khudakta lepu proxy war tawduna micham miyam hatkanu aikoi gi lengak aikoi na ngakchanaba sem sarasi micham miyam gi lanthum punsingakpa ngamdraba central security force sing hankro haiba kholau singsu lauki Tronglawbigi thaudok yaningdaba phongdoktuna langathelda mairapugi khongchat chatkre Kuki narco terrorist singna Tronglawbida bomb kapsinjuna tumlaga leijaba pigliba angang ani hatkiba amadi thaudok adubu yaningdaba phongdokladuna miyoi ahumsu CRPF na nongmaina kaptuna hatkibabu yamna kanna yaningdaba phongdoktuna ngarang numidang Thobal district ki langathelda masing yamlaba maira paibi amadi youth singna mairagi khongchat ama ngarang chatkre Langathel apunba maya paibi amadi langathel gi club singna sinduna langathel kaithel da miyam pullaba matungda masing yamlaba maira paibi amadi youth singna kholau kayaga loina rally chatpa haukiba
rally adu Khongjong Kaitel fauba laklaba matung National Highway da Khongjonggi 𝐶𝐤𝐈 fauba chatlaba matung da amuk halakhi Maira Khongchat aduda saru yakhibi Maira paibi amana thokriba thodok sing asi yaningde maram aduna Khongjang changshiliba micham singda CRPF na nomai kapsinduna micham harpa sing athubada chairak piu hairaduna Manipurda mitok khandoktriba fauba mikok thiba yaroi haiki Maira Khongchat aduda Manipurdagi kuki narco terrorist sing muthat kadabani micham harpa yaningde Angang hatpa yaningde go back Central Force Manipurgi ngamkai kaiba yaroi amadi aikhoigi iramdam isana ngakcharge haiba kholausu lauki hairiba leli ase tonglawbida thokiba angang ani mamagi mathadagi bomna kukigi bomna palaga sigiba angang ani gi thogdok asigi maram oina CRPF ki kemda changjan jaruba naha ahum amacho Mihatina hat kraba hairiba makoi manga punna sigraba matam masigi nungai taba pungdok pa oina ngachi langaten Maira paibi amadi club organizer khuding magna aikoi apun ba oina akoi gi leli chachabani hairiba se akoi yaningde asigi pamda bagal oina na ngachi asigumna ihau je akoina miyam punna apun bo oina akoi pamde haiba loina na akoi chachabani tonglawbida angang ani bu minungsi laitana bom metel tawduna phatkidbagi damakta akoi release asabani amasung parja mayamna angang adugi misi adu magong sari haibagi damakta khungi miyamna saktuna haidi misi sari haibagi sapasapodu an haki damakta akoi na nungai pungdu tabagi salibani release National People's Youth Front NPYF Manipur gi anoba President Anrol Sanasamna oiragani hiramasigi matangda ngasi National People's Youth Front NPP gi National President 𝐶𝐤𝐈𝐬 mahakpu pharmacy puba hongnabagi damak hongnabi matung ina appointment letter khusinakre masigalonena NPYF Manipur gi atai atopa State Executive Committee gi miyoi kungani pan amasu makhoi na pugadaba thousingi matangda su cherol ama thokre Armol Sanasambu anoba President oina thau punanaba thogai sinaba aduda National People's Party NPP gi Mamhollumo ki kon National General Secretary Political Amadi Party asigi National Executive Member Philip Lamsu Saryaki Kuki singna maitaida amuk naga ichilinaw singda amuk onsenduna mihat mipun chatharakliba si iramda Manipur si thugainaba amadi yellow furup sing muthanaba changsilakpa lalong singni mihat mipun da chenaba sing lengangna thubada ain gi oiba choirak piu haina androkhulgi miyamna ngasi wakai khongjang changshinkre thasigi tareta tronglawbi awang lekaida kuki narco terrorist singna ahingda bom kapsinuna pikliba angang ani hatkhiba aduga mamabuna Ngapigani mamabuna sohan kiba thodok amadi makhat chatharakpa miyamgi ihoda CRPF na nongmai kaptuna micham ahum sian kiba thodok sing adubu yaningdaba fongdokladuna All Andro Youth Clubs Organization All Andro Maira Paibi Association Imphal East District United Clubs Organization amasung ECDO na amuko core MSF amawaba amadi Palpamga kutsamnaraga punna sinduna Imphal East ki Andro Kaithel da leiba Purairomba sanglenda wakai khongjang adu changshin kibani tongan balup singilu chingba singsu saruk yaduna hojigoriba film sigi matangda sandokna miyamda thamnakiba ngasigi wakat khongjang adu da saruk yariba singna long live Manipur aikhoigi lebak aikhoina ngakchagadabani go back Central Force micham hatpa yaningde tronglawbi thodok yaningde amadi Manipur gi saktam kaiba yaroi haibina chingba kholaw kayasu lauki wakat khongjang adu da saruk yaraduna all Andro Youth Clubs Organization ki Secretary na fongdokibada tasengna hojik kuki singa chathariba thawong singasi yellow furup singasi muthatlaga Manipur thugaina bo honarakpa lalong singni haiki madudi makhoi na yellow furup sing oriba maitai singda bom nomai kap sinjuna mihat mipun tawba aduga naga ichilinaw singda amuk on sinjuna mihat mipun chathariba asi iramda masi irang hawanduna mahai masingi amadi sana khonabagi lambida ayat apan pidaga yellow mi singbo mahai masing tamhandadana khotnaraga yellow furup sing muthanaba khotnabani aikhoina leibak ki oiba thodok singda
ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯐꯝ ꯊꯣꯛꯏ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯀꯟꯍꯧꯅꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯑꯃꯁꯨꯡ ꯁꯥꯟꯅ ꯈꯣꯠꯅꯕꯁꯨ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯦ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤꯗꯤ ꯀꯨꯀꯤꯁꯤꯡꯒꯤ ꯁꯨꯒꯤ ꯃꯤꯡꯗ ꯃꯈꯣꯏꯒꯤ ꯁꯄꯣꯔꯠꯇ ꯑꯗꯨꯃꯛ ꯂꯩꯕꯅꯤ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯕꯨ ꯑꯃꯁꯨꯡ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕꯒꯤ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯅꯅꯕ ꯉꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ All Andro Maira Paibi Association ki Secretary na Tronglaubi da Pigliba Angang Ani Bu Mamaga Ahing Tumlingaida Kuki Narco Terrorist Singna Bom Kap Sinduna Hatok Pikiba Thodok Adugi Pen da Bathamoi Sokna Kholau Lauzaki ba Micham Ahumbusu Aikoi Bungak Pi Sendigani Haina Lakliba Central Force na Nomaina Kaptuna Hatok Pikiba Thodok Adu Aikoi Mama Oibi Singna Thamoi Sokna Yazaningde Thodok Sing Adu da Chenariba Sing Athopada Thidoktuna Ain Gyoiba Chedak Piu Haina Su Fongdoki Thaugai Pangai Yangdungna Haukiba Chahi English Singani Kungo Humdoigi Me Ohumdagi Hauduna Lamda Masida Chatarakliba Kuki Furupna Maitai Furupta Chatarakliba Lana Sida Achauba Thodang Lauduna Lakpagi Saruk Ama Oina Ngasi So Haukiba April Tang Taruk Amadi Taret Kilona Ba Ahing Nungyaida Bishnupur District ki Manung Chena Laiba Tronglawbida Tumduna Laiba Angang Anibu Tamthina Hat Kibagi Thawong Yaningde Amadi Thangnaba numita miyamna junction kiba khongjanda CRPF na Micho Mahombo nongmaina kaptuna hat kibagi thawong adubu yaningda bafongdoktuna ngasi Pangai Yangdonggi oiba apunba rally ama Pangai Yangdongna koliba mafam singja chatkre hariba khongchat adu Thaugai Pangai Yangdonggi paring naina chatharakpa nongmaijing mifamgi manung channa ngasiga thara chamaga kuntraga nithoi shuba mifam saruk ama oina chathakibani chatkiba khongchat aduda angang amadi Micham Hatpada Chenaba Kudimak Matik Chaba Cherak Piu Micham Yam the Chataba Central Amadi State Force ki Thawong Yaningde Mi Hatpada Chenaba Singi Matakta Matik Chaba Cherak Pi Gitabani Haibana Chingba Kholau Koyasu Lauki Haina Publicity Secretary Thang Jahanbana Huidromna Kuyek Piduna Thadorpa Cherol Amana Fongdorakli People's Movement for Peace and Development Manipur PMPDM na Maitai amadi Pangal gi luchungba sing yauna Tronglaubi gi thokdok da laikhidraba Pikliba Angangi imung manung amadi JSC ga unaduna wari sanakre unaduna wari sabadu da Manipur gi tongan ba mafam singdagi lakpa organization Maira Paibi gi luchungba sing amadi JSC gi miut singa Manipur lenga ka wari sabadu da lainga ki maikai thamlakpa wafam singi matangda kupna khanaki hairi loinana misi asiga mari leinaba mihat pasing puthokuna Cherak Pidriba Fawba Junction Gedaba Miyangi Khongjangda PMPDM da Minana Riba Lup Singna Puna Sawatkani Hairi Khongjang Aduda Kwakta Housing Chara Thagnaba Pushinbe Yaroi Haina Athingba Thamlibagi Matangda Kwakta gi Miut Singa Moirang gi Akoibada Lairiba Club Organization Amadi Maira Paibi gi Miut Singa Unaduna Wari Sakibagi Paudamsu Taraki Hairi Loinana Wakal Tanadaba Sing Amuk Hanna Tonganingdabagi Apambasu PMPDM gi Miut Sing Aduna Appeal Tauki Hairi Loinana PMPDM na ngasi Imphal Rukru Rota ambush chatharakpada miyoi ani laikhidababu akan mamongda yaningdaba fongdorakli Loinana imung manungi awabada saruk yarakpada natana laingang na athopada thodok aduda chenaba sing puthoktuna chapchaba logyoiba matik chaba excel lokhatpiu haina mari leinaba singi mafamda appeal tawrakli Nava adui pandanda koi sesarubani aduga loinana akoi sesida koi ngasi koina koi People's Movement for Peace and Development Committee da saruk yabiriba sujata na ado akoi hojik JSC ki kambu singsu aduga laikhiraba imung manung gi myo singsu punna akoi laikhiraba aduba angang ani dugi yumda akoi mayam je haunaruba naidana sanction narakpa aduga punba tanja amada khoisu punna thengna jarure aduga loinana akhoi Manipur Sarkar ga JSC ga wari sanabagi adugi tangkak tusu JSC na miyam da thamba adugi warol so koi tare aduga hojiki angan ani dugi apokwa amasung apopina akhoi thamba wafam na chingba su tare aduna makhata na khoi justice ki damakta karigumba hiram ama phawda compromise tawdabada koi justice ki damakta makhata na koi movement tawba haibana chingba wafamna chingba asi yare da khana naina ba koi wafam chinglu so koi tajare asi sumaina adu akoi ki wakhalon du bijaram matungda koi hale
loina na ngasi si akhoi kwakta da leiba kwakta gi tongan ba civil society organization se maruaina kwakta gi jamiatul ulama kwakta gi anjuman islami muasara aduga akhoi akibo aduga ampia aduga kwakta gi ate tongan ba lupsing akhoi punna unaraga kwakta da hojik thengnari ba akhoi leiriba irang sina maram oirakanda kwakta gi praja singda mayoknari ba samasya khudongchada ba इधर मैम तो सुमकोइना सुमपादुबा वाफमसिंग सोखोइ पुन्ना तामिनरे लोइना मखाता ना खोइगी मूवमेंट से खोइ मोइरांगदा खोइ मोइरांगी अकोइबदा ले अखयाम मयक सेंगना मरिक चुमना थंबिरे खुल लंबीदा खोइगी कुकी मिलिटेंट खोइगी कुकी नारोन सिंगना खोइगी तांखोलगी सिनाव सिंगदा नोमै कापसलकपदगी असेना यावदनो जुजि लेरिबनि दुना अखोइना हाइजेनिंगिजे खोइगी गवर्नमेंट सिना मफम खुदिमक्ता कोई कुकी सिंगना मैतेगी मथक्ता मु अटैक तौरे हाले होजि नगागी मथक्ता तांखुलगी सिनाव सिंगदा मु अटैक तौरे हाले सुम तुमिना लेसलगा कुकी की टेररिस्ट सिंग जासिबु करित मखोगी मथक्ता एक्शन लौदना लेरिबा से अथु मतमदा गवर्नमेंट एक्शन लौदबा तारगदी कोई स्पेशली कोई सेमजरिबा मैते पांगल अमदि कोई नगागी फुरुना सेमजरिबा ऑर्गेनाइजेशन असिना अचौबा थौदांग लौरगा मणिपुर दैसु अचौबा ओइरकने हाबजे कोई गवर्नमेंट लेंगांगना कुकी खुलाई पाइबा सिंह कंट्रोल तोबो ngamdrabadi manipur gi tungi maraibak yamna fiwam taraklaroi haina all manipur students union MSU gi maikedagi phongdorakli MSU headquarter gi publicity and information secretary yumnam clinton mangangna khuyek pidura thadorokpa cherol amada ngarang april gi tarik taragani pan pung aniga minute kuntra tarakparom matamda ukrul district ki national highway 202 𝐶𝐞𝐬𝐬 village hariba mafam asida warapina balaitraba kuki terrorist singna makogi terrorism makha chatharakpa oina imphal dagi hanjarakpa mara laijadraba micham tangkul ichilenau singi mathakta landa aduna asogapan kaya nanghankiba amadi miyoi ani haibadi tasar khuldagi SW Chinau Singh son of SW Ruchom Hau amadi Kharasom CC khuldagi Yairungam Bashum son of Tuimei Basum Mihatina Hatkibagi Tawong MSU na kwaidagi awang bathakta condemn tawi English ngani kungohumdagi megi tarik ahumdagi hauduna mitai micham miyam ki mathakta landarakpadagi hauraga ngasi kangkhong chairaba manipur ama ohelibani masida Indian government na saugatuna thamliba kuki terrorist singi lalhawasida mitai micham miyamdagi hendoraktuna tangkholi chilenau singi mathakta su amuk chatharakpa lepalaitri chairagasida public order bu ngak senanaba India government na masing langamdana iramda masida deploy tawriba central paramilitary forcing su kumai oina yenglaga nakal amamam namada tongshinduna leiri India government na ngasi manipurda kuki singa chathariba terrorism ki thabak singa sibo national security issue ama oina lawba ngamdri asigumlaba yamna luzadaba Indian government ki thawong sing asina lamdam asida loilam machat makhatana chatharaktuna manipur asi India union da yauriba mapom faba state amara natraga Indian government ki colony amara haibasi ngasidi malemgi miyamna achaw wahang ama laklaba pumfamni terrorism ki thawong asi thengnaduna kuki terrorist singbu maril tengbaki watam hendorakle haibasi paliba lengangna hakchina lawfam thoi yellow furup sing oiminariba ekhoi gi mayukta tangkak naina lakliba safu kudimak thengnanabagi damakta ekhoi batam chupada khongfam chena leminarasi ekhoi manipuri sing mating leiba furup ni khanganduna lakningba safu laklabasu chap chana paukumpi nabagi damakta ekhoi sem saduna leisi masina ekhoi gi hingnabagi hak amadi leipak ki apunba sakam kanjana ba amata ngairba pambai ni haina leipak miyang gi mafamda MSU na appeal tawrakle Langthaba gi tongan ba mafam singda numit mangani gi total shutdown gi ngasi ahan ba numit mapom fana sagot khre Langthabal lep makha lekai Langthabal furamakong Langthabal thong ahan bi amadi Langthabal lep awang lekai gi miyam singna lambi da thongna raktuna lambi thingbagi khongjang chothaki khongjang adu da maruiba tangai fadaba nataba atopa gari sing lakpa matamda chatpa yahan kide lambi da uwa phaijinduna mai thaduna mapom fana lambi thingbagi khongjang chothaki mi ahum sibado adu jugi ju nungai te asomai gum tawa ka chen yo wana to dra hai ba akhoi chunga ya ning de khoi imai ben mayam na khon thawali huli abat na ma chirei ji da na cha mama ga ko la ga layam ma ta du bo ma ta nung na ya la ga bu ga kalam ma mi na nungai ga to lim lao nungai te ai ja do nungai ga da
ต้องเราไม่ได้มาลงที่ตะบันใจมาไปมีมาเด็กเราทำบ้านต้องหันบีนุปีมาไปมีนุปีมาแล้วก็เอาคนตัดทำอันนี้คงจะตั้งเงินจะบันนี้ไอ้ชีชาแล้วก็นุมีจะมางานนี่เจ้ทุกคนตั้งงานเนี่ยคนชีรวยจะบอกที่คนคงจะตั้งบันเล็บปอยที่มาทำบ้างมายามดูสู้สมัยตะการกิโลเอาคนช่วยยังไงเป็นสิ่งนั้นไอ้ที่นุ่งชีจะเป็นมาซาไอ้ที่ไงมาม่าไว้แบบคนนั้นปราณจักรนั้นทุกนั่นเลยไม่ใช่ตรงเราวิดามาม่ากิมาท่าดะหัวแล้วก็มาม่ามาจ้านุ่งไอ้นั่นนุ่งชีน่ะตุ้มมินนี่ไงแต่มิ่งดูดาอ่างอันนี้กิมาไทยเราหิบะมาม่าบุญเนี่ยชั่วกันเลยเขาบ้ามาม่ามาจ้าเช่นนักใครนะฮันบะอีมุงดับบัวตุ้มไอ้นั่นตัวหิบะทับบักตัวดับอีมุงดับบัวตัวผิวมันยกฉลากันนะก็ไม่ตัวนั้นคุยหิมบังเลยบังดูดิเนาะแต่น่ะมาตัวนั้นเอาว่าแบบลอยนะพังนั้นชั่วแบบลอยนั่งฮันเลยอะดูมาซีเจ้คุยทำมวยดีอ่ะมันเปลี่ยนเด้ยังจัดแล้วคุยนะฮันเลยกูได้ไปแล้วก็บอมท่าดับบิวบะಅದು ನಟದಿ ಮಣಿಪುರ ಸುಗ್ಯಾ ಯಾರೋ ಕುಕಿನ ಸುಮ್ ಮೊಯ್ಗಿ ದಮಕ್ತ ಯವ ಹೌಜಿ ಮೋರೆದ ಅಂತ ಲೈಬ ಯಾರೋಯ್ದೋರೆ ಅದುಗ ಅಖೋಯ್ ಪೇನ್ ಬಂಸಿ ಯam ಲೈರೆಬ ಬಾ ಸಿಜು ಕರೆಂ ಬಮವಂಗಿ ಲಂಗ್ಲೋಂಗೋಬ ಸಿಜು ಅಖೋಯ್ ಯam ಪೇನ್ದೆ ಅದು ಮಸಿ ಅಖೋಯ್ ಅಂಜ ಅಖೋಯ್ ಚು ಅಖೋಯ್ ಚನ್ನಿನಿ ಕೊಂಜಂ ಯಾವ್ಗನಿ ನದಜಿ ಯಾಮ್ನ ನುಂಗಾಯ್ ಅಖೋಯ್ ಮಯ್ಯ ಯಬಿ ದಮ್ದೆ ಕೋಲಾಸ್ ಅಥೋಬ ಮತಮ ಥಾಬಿ ಖರೆ ಅದುಗೆ ಮತಿ ಖಾಗಲಿ ಅದುಬ ಹೌಜಿ ಸಿಂಗ್ Yellow May Singna Masagi Maramdamda Mating Laina Hingba Ngamhallu Haina Laingaka demand Torakli. Haureibi Apunba Marapaibi Amasung Haureibi Apunba Lupna Sinduna. Ngasi Imphal West Haureibi Community Hall Achobada Miyang Guiba Wakat Mifam Amma Famkre. Mifamadu Langtabal Kendra Clubs or Coordinating Committee President Y. Hitler Su Wangangloy Amma Oina Sarukyaki. Yamlaba Miyamna Sarukyakiba Wakat Mifamaduna Tronglao Vida April Ki Tang Taruk Amasung Tere Kilonaba Ahinda Famung the Tumdana Lajoriba Pigliba Angang Anibu Sangana Chaka the Bali Chata Kuki terrorist Singna Bong Kap Sinjunat Hatokiba Amadi Todok Adubu Pena the Duduna Kongjang Junction Bada Kulai Pai the Ba Kongjaloy Singda CRPF na Nong May Kap Sinjuna Mioy Ahum Hatokibabu Yaning the Bafongdoki Amasung Leptana Changsi Lagliba Miyangi Kongjang Singda Security Force Singna Kahinba Thong Chataduna Asopan Nanganba Amadi Miyangi Ihobu Namtanaba Honariba Singasi Kudakta Lepna Achumba Oigani Haiba Mot Fongduknaki Loina Kulai Pai the Bakongjang Loy Singda Nomay Kap Sinjuna Mioy Ahum Hatpada Chenaba CRPF Personal Singi Matakta Matik Chaba Tabak Lokot Kedabani Government of India na Manipur Tugainaba Sanaba Social Kudakta Lepkadabani Manipura Naron the Junction Lakiba Mitop Sing Maramdamda Halan Kigadabani Landamasigi Yalawmi Singda Miyama Oina Hingnabagi Mapumoiba Hak Sing Mapum Fana Pangangadabani Maitay Singbu Langagasigi third class citizen Oina Yenglibasi Kudakta Lepkadabani Haiba Slogan Singsu Lauki JNM's Hospital ki contract staff nurse ki ahang post ki marumda senja thumja ngai beda nam sinjuna thamliba file athubada process tawgada bani haina loan thinkraba look KCP taibangan ba group ki maikadegi fongdorakli lobasi ki maikadegi thadorpa cherolamada makhata na hai Kanglaipak Communist Party taibangan ba group na iramdam Kanglaipak asigi manungda aran ahui tawduna miyambu nam thaki langda thuanduna Lamdamasida corruption gi mayol chonghanduna chamjaraba mi chamyambu awafam da tahaliba khudima pu chumthokna naba honaduna ngasi fawba lakli loinena loop asina aroiba wareb lauduna thamkiba wafam amata sel khairaga mantik naraga yashinaba porakibasu ngasi fawba laikidri Chaliba chahi lisingani ka kungatar ki February tha amadi March tha da Kanglaipak Communist Party KCP taibangan ba group asigi Operation on Eradication of Public Enemy ki Special Team na JNM's Hospital ki oina lisingani kunda thengkhang maridak hokna Laukiba contract staff nurse Chamaga Humdraga Nipan asina Hojik JNM's Hospital sigi oina hanguna laiba Chamaga Maudraga Nipan vacant post asi mention bagi mauta senja thumja ngai beda file process tawdana nam sinjuna thamliba file athubada Mari lainaba singna process tawna balup asina hospital gi mari lainaba singda takshinuna laklabasu JNM's Hospital da senior staff nurse oina leibi nambol leima pokpom Ranjita Devi na masagi oina senfam khara fanghongna ba khonna bada Kakshabi Saduna ngasi fawba leibadagi haiba contract staff nursing gi regular tahandabani haibasu mayek sengna khangba ngamle
𝐶𝐿 ꯂꯨꯞ ꯑꯃꯒꯨꯝꯅ ꯂꯩꯃꯄꯣꯛꯄꯝ ꯔꯥꯅꯤꯇꯥ ꯗꯦꯕꯤ ꯑꯃꯗꯤ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯇꯩ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔꯅ ꯂꯥꯟꯅ ꯁꯟꯗꯣꯔꯛꯂꯤꯕ ꯄ꯭ꯔꯣꯄꯥꯒꯦꯟꯗꯥ ꯑꯁꯤꯗ ꯆꯩꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯈꯨꯗꯛꯇꯒꯤ ꯂꯦꯞꯅꯅꯕ ꯈꯪꯍꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯗꯛꯇꯒꯤ ꯂꯦꯞꯇꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯊꯣꯔꯛꯄ ꯑꯐ-ꯐꯠꯇꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯆꯩꯆꯠ तारीख 5 था 4 2025 वाबगाई हियांगलमदगी पेबम मचौलेबी चही 13 की मिशी मतंगदा मपुरेब पेबम दिनेशोना जेनिम्स हॉस्पिटल दा थोकिबा महाकी नुपी की मिशी अदु सेक्शन दबदगिनी हाइना थमकिबा वाफम अदुगी मतंगदा लुप असगी ऑपरेशन ऑन इराडिकेशन ऑफ पब्लिक एनिमी की स्पेशल टीम ना थिजलुबा मतमदा अचुम वाफम ओइरे हाइबसु चपचाना खंगबा ngamle मरम अदुना क्राइम असिदा चैनरीबा मरी लेनबा खुदिमकना नुमित होमनिगी मनुंगदा चंगजरकदबनी हाइना खंगली। करिगुम्बा लुप असिना थमलिबा वारिप असिगी वांगबदा ngakchau थेक्तुना चंगजरकत्रबदी पार्टी असिना मफम मतम अमता येंगदना अहकप चैराक पीरगनी हाइनासु खंगलकली। 𝐶𝐞𝐲𝐶𝐞 खुन मनाक्ता नेशनल हाईवे 202 दा कुकी टेररिस्ट सेंगना इम्फाल दगी मयुम तमना लाक्चबा मिचम सिंगी मथक्ता लंदादुना मरा लेजदबा मिचम अनि हातकिबा अमदी अतै कया अमना सो अपनंगन किबा थौदोक अदुबु सलाई कनबा लुपना यानिंगदबा फोंदोरकली। लुप असगी माइकेदगी थादोरप चेरोल अमदा थौदोक अदुदा लैखिद्रबा सिंगी इमुंग मनुंगी अमदी असोक अपनंगलबा सिंगी अवाबदा सरुग यारकली। लोइनना हंदक मणिपुर की चीफ मिनिस्टर ना पाइखलक्लिबा खोंजंग सिंहबु लुप असिना लुमना लौबगा लोइनना तरामना ओक्रिना लाकली अदुबु सीएम ना जेरिबाम अमदी उखरुदा मथंग सिना चटकिबा खोंचटकी पुंग 24 फाउबा लेंद्रिङैदा मदुगी मही ओइना मथोंग हुक्तबा कुकी नार्को टेररिस्ट सिंगना मरा लैजदबा येलहौमी सिंहबु हातकिबबु तराइना लौदे। चथरकलिबा मिसी मिनांगी थौंग असिदी लेबाकी अरुबा तानफम अमनी हाइना लौवी मरम असिना लेंगाकपा सिंगना येलौमी अमदी लंदम असिगी इंचपा कल्लु उच्चाइबगी थबक खुदक लेपु थमोय सेंगना लेंगाकपियु ngamdragana फम थादोकपियु हाइना चेरोल असिना फोंदोरकली अमदी येलौमी मियामदा कंजनबा सलाई कनबा लुपना मियामगा खुसमनदुना खुंजंग कया चंगसिलगनी अमदी चंगसिलपा खोंजंग खुदिमकसु सरुक यागनी हाइनासु चेरोल असिना मखातारी। मणिपुर मैतै पांगल वेलफेयर ऑर्गेनाइजेशन MMWO ना 𝐶𝐸𝐾 विलेज ता एम्बुश चथदुना मियोय अनि हातखिबबु अकन ममोंगदा यानिंगदबा फोंदोरकली। MMWO गी माइकैदगी थादोरप चेरोल अमदा हौखिबा नुमिता चथरखिबा थौंग अदु लोगी वांगमदनी अमदी मियोयबगी चनबी की वांगमदनी मिचम मियाबु करिशु लेतरा खंदुना हातपगी थबक चथबा असिना इंगतप्पा पुरकपदा चावना येतपा ओइरी मरम अदुना लेंगाक असिना चपचाबा वायल फंगलु मिहात पुसिंग लोगी एक्शन लौखलु हाइना अपील तौरकली लोइनना इमुंग मनुंगना नंगहौरिबा अवाबदा सरुक यारकली। रीजनल इंस्टीट्यूट ऑफ मेडिकल साइंस रिम्स इम्फाल न सिंजुना वर्ल्ड लीवर डे पांगथोखरे। रिम्स की ओपीडी कॉम्प्लेक्स पांगथोखिबा थौरमदु सॉलिड हैबिट्स स्ट्रॉन्ग लीवर हाइबा टीम की मखादा पांगथोखी थौरमदुना लीवर हेल्थ अवेयरनेस हेंगतनबा अमदी मांगजौनना मियामना चेक्सिन थौरांगसिंग लौखटहौनबा गिदमक्ता अहेनबा मियेंग थमखी। थौरमदुदा प्रोफेसर G. सुनील कुमार शर्मा डायरेक्टर रिम्स इम्फाल प्रोफेसर N. संजीव सिंह मेडिकल सुपरिटेंडेंट रिम्स हॉस्पिटल इम्फाल R.K. मैकोल सिंह डिप्यूटी डायरेक्टर एडमिनिस्ट्रेशन नचिंगबा सरुयाकी लोइनना प्रोफेसर G. सुनील कुमार शर्मा अहेनबा ट्रॉमा इंटेंसिव केयर यूनिट ICU अमदी ट्रॉमा ऑपरेशन थिएटर OT की रूम सिंह हॉस्पिटल सिगे कैजुअलिटी बिल्डिंग दा ngasiदगी हांगतोखी। Resident and junior residents from Department of Medicine and went on the day 22, one of the highest contribution of death number. I think India has the maximum deaths from liver disease, strong liver. I think Professor Ramyo have spoken about that. Styles engage in some activities.